Lakhipuronline putok saba January ki tang ahum irai numit ki Khomjinba Pao tabirase. Ahanbada maroi Pao Silchar da pangthokiba Mumbai ki jagoi sabi amagi jagoi ki thorom amaga mari lainana irang thokre. Assam lengakna maigi bilda unit amada paisa yankhaidagi lupa ama makai phawbagi changda hanthalakadori. Matam sangna jiribam gi MLA oiramba former minister Thaudam Devendra laikidabada awaba phongdoknarakle. Sri Ajay Kumar Bhalla Manipur ki governor oina ngasi wasak lauragani. Kasar khoirenda leiba lengonda bipata chatuna outdoor painting pangthokre amasung jiribamda chathariba football tournament ki ahanba semi final dangasi CKC ga Anandamoi club ka sanaragani. Hauzik mapungoi Pao tabirase. Silchar da pangthokiba Mumbai gi jagoi sabi amagi jagoi gi thorom amaga mari leinana ngarang irang thokre. Haukiba December gi 38 gi numidang athengbada anoba chahibu taram nokpagi thorom ga loinana Silchar gi Borail View Regency da pangthokiba jagoi ise gi thorom amada Mumbai dagi lakhibi jagoi sabi amagi numidang chuppa sakhiba jagoi adugi saktam social media da mathang pedaba phongdoknarakiba ka loinana ngarang sagul senumit Silchar shahar dagi yamkraba miyam thoraktuna Borail View mamangda pendaba gi kholaw laukre. Nungna thanaba yauna irang adu asumasum henjilakpadagi Kasargi additional SP Subroto Sen galunana police ki kangbo amasung magistrate thunglatuna irang adu namthanana bahonaki. Thodok asida hotel asigi manager ani police na phajan ki haire. Kaina thangda asiguma makal gi thorom matungda silang danaba yanaba porakpadagi miyam gi irang adu nemthaki haire. 31 ডিসেম্বর যেভাবে একটা প্রোগ্রামের নামে বাইরের থেকে মহিলা আনিয়া বড়াইল ভিউতে যেভাবে অশ্লীল ডান্স করানি হয়েছে তা এই শিলচর শহরে কোনোদিনও গ্রহণযোগ্য হইতো না। আমরা শিলচর শহর শহীদের শহর, শিলচর শহরের একটা কালচার আছে, শিলচর শহরের একটা সংস্কৃতি আছে এবং এই সংস্কৃতির খেয়াল না রাখিয়া তারা যেভাবে বাইরের থেকে একজন মহিলারে আনিয়া প্রায় অর্ধনগ্ন অবস্থায় যেভাবে ওরা ডান্স করাইছে শিলচরে এইগুলো কোনোদিন গ্রহণযোগ্য হইতো না। আর তারই প্রতিবাদে শিলচর শহরের সকল নাগরিকরা সচেতন নাগরিক যারা তারা আজকে আমরা বড়াইল ভিউর সামনে আমরা আইয়া আমরা এখানের মধ্যে প্রোটেস্ট করি এবং আমরা যারা বিভিন্ন এনজিওর মহিলারা আসেন যেহেতু মহিলারা এইরকমভাবে খারাপভাবে বিবস্ত্র করিয়া প্রায় বিবস্ত্রই কইতে গেলে করিয়া যেভাবে নৃত্য করে নিয়েছে তাই সব মহিলারা আজকে শিলচর সদর থানাতে বড়াইল ভিউর প্রশাসন অ্যাডমিনিস্ট্রেশন এবং মালিকের বিরুদ্ধে FIR করা হয়েছে। এখানে এখন প্রোটেস্ট হয়েছে। প্রোটেস্ট হওয়ার পরে তৎক্ষণাৎই হোটেলের দুজন ম্যানেজারে ম্যাজিস্ট্রেট এবং এডিশনাল SP স্যারে যেটা কইলা দুজন ম্যানেজারে অ্যারেস্ট করা হয়েছে এবং আমরা কইছি যারা ম্যানেজারে অ্যারেস্ট করলে হইতো না যারা মালিক পক্ষ আছে কারণ হোটেলের তো মালিক আছে যারা মালিক পক্ষ আছে তারারে এই তদন্তের আওতায় আনিয়া তারার বিরুদ্ধে কঠোর ব্যবস্থা নিতে লাগবো এবং আমরা হুঁশিয়ারি দিয়া কইতে চাই যত হোটেল মালিকরা আসুন কোনোদিন আপনারা যাতে কোনো ধরনের কোনো প্রোগ্রাম অর্গানাইজ করতে গেলে ভালো করে চিন্তা ভাবনা করিয়ে আপনারা প্রোগ্রাম অর্গানাইজ করবা। এইভাবে যে খারাপভাবে যুব সমাজে আপনারা খারাপ লাইনে ঠেলিয়া দিরা এটা কোনো অবস্থায় বরদাস্ত করা যাইতো না। যদি কেউ করে আজকে তো কিচ্ছু হয়েছে না আগামী দিনে আরো বড় ধরনের আন্দোলন হইব। जिस समय ये इवेंट हुआ है उस समय से DC सर खुद इसको संज्ञान में लिए हैं, मजिस्ट्रेट डिटेल किए हैं, पुलिस भी पूरा एक्टिव है, केस भी रजिस्टर किए हैं और आपका 2 जन को हिरासत में भी लिए हैं। अभी तो Haukiba chahi ani asida APDCL na lupa crore 4 profit oirakpaga loinana Assam lengakna maigi bilda unit amada paisa yankhaidagina lupa ama makai phawbagi changda tahalakadori masi tha amada maigi unit chamaga yankhai gi makhada sijenaba imungsingda kanaba pigani haire. Anauba maigi bill asi lagliba bohak bihu gi matung haibadi April gi matung dagi mamal asi hantharagani haina CM Dr. Himanta Biswa Sarma na phongdokre. Matam sangna jiribam gi MLA oiramba amasung Manipur lengaki PHC amasung mahimasing gi mantri oina achauba thodang kaya lobiramba Thaudam Devendra na laikidabada Manipuri Sahitya Parishad Assamna awaba phongdorakle. Jiribam gi MLA amadi Manipur gi mantri oijarabasu Oza Devendra Kasar amadi Assam gi miyoi singa yamna naksinana leirami. Mahaki thawaina elairamlenda Isor gi nakta ingna chingna leiba oirasanu haina
Assam Manipuri Sahitya Parishad ki maiketagi thaunijarakli. Matam sangna term kyarak Jiribam ki MLA oina miyam ki thakol tauramba amadi Manipur lenga ki cabinet minister oina leramba Thaudam Devendra Lakhidabada Manipur ex MLA Welfare Association na awaba phongdokladuna ngarang January gi tang anida Association ki office da member singna minute ani tumina leptuna thauni jakre panbayai Thaudam Devendra Singh haukiba December ki kuntra mathoi da Lakhidabani mahaki loinabi amadi machanupa ani laihori Sri Ajoy Kumar Bhalla ngasi ayuk Manipur ki governor oina wasak lauragani masagi chahi humpumari suraba Ajoy Kumar Bhalla lising amaga chamapan marphumari batch ki Assam Meghalaya ki retired IAS kadarni Kendra ki home secretary oina chahi mangarom thaudang puramki Punjab ki Jalandhar da pokhi Delhi University dagi botany da MSc pass tawki Brisbane ki Queensland University dagi su MBA loikrabani Khangan Jabama Lakhipur town gi ward number 8 ta leiriba well care medicos ta makhal makha kaya ana laying gi damak tongan tongan ba doctor kaya na nimit khudingi laying ga dori Dr. Yusuf F Chaudhary MSENT na nongmaijing khudingi numit jung pung tarani thoida Dr. CH Rakesh Singha MS orthopedic surgeon na thangja khudingi numtil pung ahumda Dr. Dibojoti Bhattacharya Lepak Pokpa Jumsa Kaisha Sagolchen amadi thangjagi nungthilda Dr. Bikram Bhuya dentist na nimit khudingi nungthilda Dr. Benzir Ahmed Loskor na nimit khudingi nungthil pung taruk tagi numidangi pung 8 phauba Dr. Puspita Singha na nimit khudingi ayuki pung 9 tagi na ayuki pung 8 aduga nungthil pung 2 makhai tagi na pung taruk phauba aduga Dr. Tribeni Haflongbar Physiotherapy na Sagolchen Irai amadi thangjagi nungthil pung 2 ki matungda layeng ga dauri adomgi kudong saba matung ina mobile number 8134835398 number asida mangjona na booking tawbinaba well care medicos ki maikete ki khanghalakli Yelhau Jangkok layekpa thoithoiba mayang lambamna takpi tambiduna South Barak Complex Binakan Part 2 da chatharakiba yekpa sabagi training program gi saruk ama oina ngarang kasar gi khoirenda leiba lengonda bipata chatuna outdoor painting panthokre thormasi Sanskrit Academy of Visual Arts ki mapu Phanjobam Gautamna sponsor tobiki mahiroi angang sing amadi atei layekpa kayana saruk jakiba thormasida athoba singi liglam thibalup Manipur gi president Nando Teksam na sumna phongdokhi lengonda bipat aina miyamna khangnakiba adungai nursing maharajna lengwondana isilaga awabu Manipur dagi chaitere khuntagon tunda tanthok ngamgara ngamoidar habagi acheba pir lokiba atumba mafam adudani mafam achi puare gam sagonaba amadi mafam achigi saktam achi manghiba matamda Manipur gi maitei phuruki puari gi tangkhai ma manghiba yabagi akiba leiba mafam aduni adana mafam achi kannana bahona matamda pigmiba angangsing artisting sigi wakhalon da mahum sigi nungsiba mahum sigi hor wari chi yekthuoga yamda uhunba duni akoina pamjadibasu ariba inithau nursing gi licha sajat magi nunglon gi oiba ade asan miyeng yengba do akoina khangminaba chumi hariba mahum asi deisa akoina isipadi yawmina gibasi kasalamdang gi khoirendagi program Nursing masi Vishnupiani aduga Laisam Gauda Singh Maitan Kasamam Sabuwa amajung Pri Chabongi amajung Thonongjong Thagegi Nahaki Amacho Hariba Nursing Maharaj ke tungin boy ne da yomina kyabegi api puari likun pangi asumna kasagi ipai cha sing loinana acheba phe amul loinana sikima phamache ngasi da koi tanminna bi thodang lawna magi da mangta lai ko mayam thing asi misira puraga akoi lakchabani aduna kasara leibe chi nauching Manipur leibe chi nauching na cho akoi puari goi ba pham thing asi da ati atoba pham da chatpagi mahota mahum asi da laaga visit toba yengba nungai ba mahmo henba puari gi ipai puching gi mahum da akaleka tamba amadi mohi khunam chamthopi ba che yan mathau tai ha do ngasi gi phai myang pham da apin chuma tang apin tawjaki
Jawaharlal Nehru Manipur Dance Academy Imphal na sponsor toraga haukiba January gi tang amadagi hauduna numit 15 gi oiba nat sankirtan gi workshop ama Jaribon Kala Academy Lala Helakandina silangduna Kala Academy asigi masagi sanglenda pangthokpa hore workshop asida saruk jabining ba mioi singna masa masagi ming chanbiraga saruk jabinana ba Jaribon Kala Academy ki secretary Nepram Monindrana khanghalakle Lakliba January gi tang 10 dagi 13 phawba Telangana gi Warangal da pangthokadoriba Kuntramari Suba Senior National Sepak Takraw Championship ta saruk yagadaba Assam gi sanaroi sing Lakliba January gi tang 3 ta Telangana gi damak silchar thadoklagani Selection team gi chairman RK Sanahal Singha convener Babudon Singha member S Birchandra Amadi coach ahum L Ranjan Elangbam Sunil Amadi Thangjam Ongbi Bidumukhi gi lamjing makhada punna sanaroi nupa 15 amadi nupi 15 saruk yagani panmayai hairiba sanaroi sing asi selection team asina Hailakandi district sepak takraw gi ground da selection pangthokibani All Jiribam Sports Association AJSN Silangduna Jiribam Higher Secondary School gi sanabungda chathariba 19 suba N Haricharan Memorial Sub Junior Boys Football Tournament ki ngarang sanakiba aroiba league match ta KMYC Kamrangana Sonapur GPSA Sonapur bu goal 9-0 da maithiba piduna KMYC Kamranga semi final da khongthangjin khre Match asi KH Nilkamal Iboton Iqbal Hussain Amadi Javed Hussain na conduct tobikhi tournament asigi ngasigi ahanba semi final match ta nungthil gi pung 2:30 taba matamda CKC ga Anandamoi club ka sanaragani Kangan Jabama Health Care Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Natuna Lingya Vidyapit University Faridabad ki Makhada Courses Tambiba Haure Health Care ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasingna tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training emergency medical staff amadi RNP course na chimbagi atenba matamgi oiba course singi tamaktasu admission haujare Akupa Maroli Damak Institute of Medical and Paramedical Science Ismail Market Central Road Silchada Linsibirabu Natraga Mobile number 93957324560 of Honabiu Nungairaba Pao Yoga Acupressure Amadi Physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba Saru Amadi Singli Naurida Nungaitaba Paralysis Asina Chingba Akchangi Nungaitaba Kaya Layangana Bagitamak Nasimak Lengsin Biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung 8 dagi numitangi pung 3 phawba layangzari mobile number 8638078821 hairiba number asida layangba lakpagi mangwainana appointment book tobinaba khanganjari aroibada maruoiba paw amukhanna Silchar da pangthokiba Mumbai gi jagoi sabi amagi jagoi gi thorom amaga mari leinana irang thokre Assam Lengakna Maigi Bilda Unit Amada Paisa Yankidagi Lupa Mamakai Pawbagi Changda Hantalakadori Matam Sangna Jiribam gi MLA Oiramba former minister Thaudam Devendra Laikidabada Awaba Pongdoknarakli Sri Ajoy Kumar Bhalla Manipur gi governor Oinangasi Wasaklauragani Kasar Khoirenda Leiba Lengonda Bipata Chatuna outdoor painting pangthokre amasung Jiribam da chathariba football tournament ki ahanba semi final dangasi CKC ga Anandamoi club ka sanaragani Lakhipur online YouTube channel gi paw sandok chaba ngasigi oinadi
matang asida loijare.